Thoubal District Hospital da layengba lakpa patient ama private laboratory amada test Tounaba Tharuba Doctor amagi mathakta Thoubal District DC Ahanthem Subhash na so cost notice Thakhre. Hiramasiga mari lainana ngasi Thoubal District Hospital da pangthokpa paugi mifam amada district asigi DC Ahanthem Subhash na hai ana layengi damak lakpa patient singda awaba piba amasung selting hanba doctor amadi staff singi mathakta logi oiba action lokhatkani hospital asida layengba lakpa lamjaudagi angang ama doctor na hospital asigi wangmada test tawhanduna ahenba sen tinghalle haina social media da thagalakpadagi thodu ase khanglakpani doctor aduna haibadagi lanai laboratory amada chatharuba testing ado hospital asigi manungda tawba yaba test ngaktani patient singda cell amata tinghandana tawba yaba testing ado lanai laboratory da tharambada chenariba doctor ado hospital asigi medical superintendent Dr. Ruhini Kumar na masak hangdokle mahaki mathakta so cost notice thakibaga loinana logi oiba thabak sing lokhalagani haina su mahna pongdokhi ngarang Mars ki tang 18 sida lamjau dagi layengba lakpa ngang ama magi test tawbasi district hospital da laiba facilities da tawhandraga kogi mapanda laiba private facility amada magi test mayam tawhandana paisa yamna changhalle habagi complaint ama ekhoina Facebook test engnajabani madugi matungina akoigi district hospital asigi medical superintendent na ekhoina inquiry tora matungda madugi January concerned doctor do ekoi so post notice pikre magi mathakta niyongi matungina ekoi action lojagani haibasima koi mayamda thamjage Manipur government na hojik ekoi gi health department sida duktimatik miyeng changaga district asida su lairiba district hospital asida jo ekoi regional laboratories ekoi service tagi test makhan chamaga kuntra hondoi ekoi lemna patient da pesamda tinghandana test toribane si leina mapanda ekoi kanagumba kharaga ekoi loktunaraga tawba manba mawongda ekoi test tawnaba private facility da thado mani madugi damakta ekoi action lawnaba chapchana ekoi district administration amasung district health society gi ekoi firep leijai haibasi mai mayamda thamjage Paugi mifam aduda saru yakiba Thoubal District Hospital gi Medical Superintendent Dr. Ruhini Kumar hai haukiba November 13 amasung December 13 da thokiba order amana hospital asida tawba yaba testing lanai laboratory da thaba yaru haina akan wafam thamkiba laikhrabani order adugi wangmada asigumba thodok ama thoklamba asi laibak thibani lanai laboratory da test tawnaba tharamba doctor adu nurse ki record ki masak khangba ngamlei mahaki mathakta so cost notice amasu Thakhre notice ase higher authority da su forward tawragani doctor aduna test tawnaba advice piram liba test makal sing adudi CBC reactive protein typhidot typhoid ni test makal sing asi hospital asida lemna tawba yaba test ngaktani haina su mahana makata na phongdoki